Bengaluru gi hotel amada thabak tawbi Manipuri nupi ama molest tawna honoramba miyoi mari police na faakre. Pawasi ngasi nung tilfong ki bakang laipaki mayra pawsi dagi lakwat savane. Bengaluru City da laiba hotel amada thabak tawbi Manipuri nupi macha ama mafam adugi naha mari na namduna molest tawbi kre. Nupi adubu kanana honoruba naha ama asogapan nang kre. Tungda chenariba miyoi mari police na fagat pangam kre. Hairiba thogdoga si haukiba February taraga tarit ki nongyay matung Pung amaga minute kuntra taba matamda Bengaluru gi Regional Passport Office manakta laiba hotel amada thokiba ni haire. Pawasi na hai masagi chahi kun mangarom surabi Manipuri nupi macha asiga punna thabak tawminaba naha amaga numit aduda koramanglada laiba Regional Passport Office manaki amorakai hundokphamda potsai khara hundoklamlaga halakpagi lambida miyoi marina nupi macha asi namduna pharaga manak nakpada laiba building amagi manakta pusillaga molest tawna bohona khe maduda maka chatminariba miyoi aduna kannaba honabada miyoi adubusu sakhangdaba miyoi mari aduna phubi ki haire miyoi aduga nupi macha aduga muknabada nupi macha adugi mai nato namadi chinban gi sarukta soktuna I thokhe sakhangdaba sing aduna chaitu phawba sejin aduna mahakpu phuna bohonarakpada law khongbagi khonjel tabadage manak nakpada leba miyoi sing thongnarakpadage miyoi sing adu mafam adu thadoktuna chenkhi haire soklaba Manipuri nupi macha adu mafam adugi miyoi singna First aid pina bahona ringai mafam adudagi chenkhiba miyoi mari adu makutta chaina singba pairaga mafam aduda amuganna lakpadage miyamna makhoibu tanakhe mafam adudagi kilometer makhai rom tanaraga thogdok aduda senaba miyoi ama fakhe ahumna nanthokutuna chenkhi haire tungda mafam adugi miyoi singna Manipuri nupi macha adu amade mahaka lakminakiba naha aduga karamada punna chatminaduna thogdok adugi matangda police da wakathe police na thogdok aduda senariba miyamna faraba miyoi adu machin hangbaga loinana nanthokutuna chenkhiba miyoi ahum adusu phagatpa ngamkhi haire fagalaba miyoi sing adu chahi taraga taruktagi taratret fawbagi manungda leiba naha ngakta waikhe makhoigi statement lauraba matung makha taba case aduga mari leinana police na kaurakpa matamda laknaba khangalaba matungda imung manunggi miyoi singda khusinakhe loidana thogdok aduga mari leinana police na IPC section 354A amade 323 gi makha da case ama lakhot khre haire